Manipur Top Channel dagi video amta update tawjage ngasi ayuk phong masi phong na January gi tang anida siriba matung sahi ama hek fawbada miyoybigi haksang lengi Australian scientist amana miyoybigi haksang sing asi siraba matung sahi ama helaba fawbada phajana lengduna lei haiba praman tawkre masi malemgi akoybada detective sing amasung authorities sing gi dama yamna kana ningai oiba oiragadaba finding amane siraba haksang ama tha taraga teretlom study tawroba matungda photograph sing lawroba tugda consensus na haiki miyoiba singna santi oina chapchana mak pothaduna leite case study amada haksang aduna konsinduna leramba pambom sing adu naklomda haidoktuna leiba hawe leng liba sing adu haksang aduna mamify tawrokhiba amasung ligament sing kangsilakhibaga deposition gi process aduga mari leinaba movement sing oiramgani aikoina khalli haina mahakna haiki miyoibada yengbagi magi mahoksa nataba mawong adu pangthoknaba Alison Wilson na Cairns-tagi Sydney phawba numit khudingi pung 3-4 gi fly ama tongduna asiba haksang amana mathang olakriba matang adu yengsinba lakhi mahakna yengsiliba haksang adu Australia gi khwaidigi chawba city adugi mapanda aronbu oina thamba umangi mafam amada leidiba khathangba hemisphere gi amata ngairaba body farm aduda thamliba haksang humdragi manungdagi amane Australian Facility for Taphonomic Experiments Research haina official oina khangnaba first aduna postmortem movement ta mangjin thaba research pangthoe Alison Wilson amasung magi kangbuna time lapse camera sing sizinaduna sibagi matam lepnabagi damak mayamna sizinaba system ama hena phagatnanaba hotnai amasung siraba tungda miyoibagi haksang singna tasengnamak singtha ningai oina koireng lengi haiba phangki maki finding adu Forensic Science International Synergy haina sefongda handakta fongkhre siraba matungda haksang lengliba sing amasung decomposition gi tappa thubagi sangi matangda ahenba loksing sing asi sibagi matam adu hena chumna khangnabada police na sizinaba yagani postmortem movement hena khangba asida sibagi aranba maram natraga crime scene adu lana puthokpasu handhana ngamlagane loksing asina khudam oina masak khangba haksang yawba phangduna mangkhiba migi masingsu handhanma ngangmani haina asa tawri makoina crime scenes ama map tawgani makoina victim gi haksang gi position adu map tawgani phangliba physical evidence khudingmak makoina map tawgani amasung asumna makoina sibigi maram adu khangma ngamgani CQ University graduate asina hai Mayan civilization matam gi lemhau khak saruk palangsing classified tawnaba Mexico da satpa khongsat amagi matungda mahaki tonganba masaki project asi mahakna hokhibane angang amagi asiba haksang amadagi mahak khangning thijiningba pokki amasung siraba matungda haksang na mataw karamba mongna kaitharai haibasida mahak matam punamakta pungning lukhi farm amada saurokhiba amasung sasan siba urakhiba amasung asiba sasan gi haksang singna tarokliba mataw singnu kupna yenglubadagisu wakhal asi polakhibani haina mahakna haikhe mamangi study amada amuka movement ama aihakna yengsinkiba aduda aihakna researching hauki amasung malemgi mafam amatada movement adu hena fazana yengsinaba amata phangma ngamkhide maram adudagi aina khanki fare aina masi tawba tare haina Alison Wilson na haiki haina paukse asina su phongdoragli thank you